JSC against the brutal killing of Lemapokpam Amuba Elias Aruna, Manipur Lengakta Thamkiba wakat sing thabak oina, onthorak tabada pendaba phongdoktuna JSC asida ngasi ahing nongyai dagi houraga, asigi cheichat ahing nongyai phaoba pung nipan Thoubal District apunba General Stride koure. Ngarang wangjing hodamba maning lekai dalaiba Pioneer Club ki lampak tapang thokpa paugi mifam amada, JSC ki ko convener tekcham Roman Kantana hai, asigi mari ahing nongyai da tamthina. Miyoibagi minungsi yautana nongmaina kaptuna hatpi krabamubagi mihat asida chenariba rajen amasung rakis hairiba mapa machani pungasi phaoba Manipur lengangna phabidaba asi yamna pende jesina talliba wakat sing thabak oina onthorak taba asidi pendaba phongdoktuna ngasi ahing nongyai dagi houraga asigi cheichat ahing nongyai phaoba pung nifunipangi Thoubal District apunba General Stride koure ana ayek athu akai lining oiba thabak sing amadi I pauga mari leinaba miyoi singdi athingba asidagi komthokani haiki Jesina talliba wakat sing adudi amuba pun nongmaina kaptuna hatkibada chenariba wangjing wangkhaidagi mihat pasing haubam rajen amasung maki machanupa haubam rakis hairiba ayar bisoiba ani asigi mathakta logi oiba pifam thokpa cherak sing piba makoi ani phadruba phauba sibak chang lawdaba haiba yaure makhatana mihat pa haubam rajen amasung mahaki mung manung matam chupagi oina wangjing dagi tanthokpa mihat thina hatok pikraba leima pokpam amubagi matik chaba compensation pigadabane leikidrabagi imungda chanaba lengaki thabak ama pigadabani haibna JSC na talliba wakat sing ni amaromda amuba misi da chenaba sing athubada lengak na phabiyo haina ngasisu wangjing hodamba maning lekai gi lampakta ima sing na wakat mifam phongkre wakat mifam aduda sarugya kibi hai cruzam jiban malana hai amuba misi da chenariba rajen amasung machanupa rakis pu phadriba phauba khongjang leptana changshin gani haike